Kamjong district ki Z Soro Wangli amadi namli gi thodok leingak na investigating agency amada sinaduna thigat hanbaga loinana border area da ngamkhai ngakpa khul singda khutlai khulgi naha singbu VTF natraga SPO ohelaga ngakhan si hain MLA Okram Surjakumar na leingak ta takselakle wafamasi haukiba April 3 ta KNAB gi attack nangkiba Z Soro Wangli amadi namli khulgi fibam Manipur Pradesh ka Congress Committee gi Mihut Kangbu amana ngarang chatuna yengsinbagi khongchat ta phongdokhibani khongchat aduda MPCC gi Working President Victor Kaising ex-Minister KH Ratan ex-MLA MD Amin Saha amadi party gi maru oiba mioi kyana sarukyaki khongchat aduda awaba nanglaba khul mari gi khunja singda chengbek chani thautin manga hawai bek tarak manga yauna nomagi mathau taba potlam kaya khusinaki loinana khulgi hetman sing yauna miyam na thengnariba awaba amadi khudong chadaba kaya gi matangda wari sanaki MLA Surjakumar na khongchat aduga mari leinana khul sing asi yaunaba chatliba lambi gi fibam sing pukning nungsiningai ni khul asida thodok thokraba matung ngasi fawba nongmai kappa leptri hairi khul sing asida landarakiba adu KNA binani haina Kunja Singh na hairabasu laingang na karishu khangda udabagum laithokliba si karigino haiba wahang hangladuna Manipur amadi India gi national security da chawna singna kiba thodok adugi matang da National Investigating Agency amada sinaduna thigat handuna asengba khangdoksi haiki Praja mayam na hari di KNB ki khud chaw na yaure hai samrai khalga pundaga samrai khalga thipokui gi moi da evidence proof lai hai sida government na season bi leadership kari gi hai this is about Manipur gi ni India gi country chaw ba India gi country sida chaw ba sinna mo koi in mo adudi koi national gi chaw ba investigating mayam am lai khud ta central la hai ba gi hai ba si lai ba mayam ki khud ta sida la aga investigation tawi da ba kari gi no state forces deployment palm moina adu Pibang of Mudaborgana, when Hajari said we later couldn't see Masigi, VDF winner, Makoi Loxin Bio, VDF winner, Makoi training Piraganda, Makoi Tunjinja, Naksaki Haven. Khongchat aduda saruk yakiba MPCC gi Working President Victor Kaising na khul sing asi India gi saruk amani kunja sing asina India gi apunbagi saktam ngaklibani masida thokiba thodok adugi matang da laingang na ehenba mityeng changdaba karigino hainasu Victor na wahang hangladuna mafam asigi lambi thong mai ising mahimasing tambada thengnariba sing khudong chadaba sing laingang na ehenba mityeng changgadabani haina taksinki Aikogi ngamkhai ngakliba khunja sing asida laingak amadi miyam na mateng pangbifam thoi haiba wafam su Victor na phongdokladuna Home Minister su mafam asida laklamlabani miyam gi awaba koknaba thabak lokhatpiu hairi khul mari asida leiriba khunja sing gi yeknaba si KNA B nattana leite maramaduna laingak na mafam asida matik chaba state force sing thambiu haina su laingak ki pukning chingsilakli These people living right at the border are protecting the integrity of the country, the boundary of the country. Why should the government not help the people around here? Look at the infrastructure that we have. Sida refugee oina kuina leminarama ka changhibami aduga moi shokribami dusu adu singni habadu phawba oigi mina su akhoi phone da su phangi aduga masida moina lauramba kholamba akhoi loina ene bini habsi chapchana adum khangabani Politik apa di security bio, atau ibu di kau ceng capu di dom panggani, aku ni kharal di panggani tu security lagi terang di, aku jumpa panik di mana.